Kongba Maru Laiphamlen Da Nongmei Kaptharakliba Kuki khutlai paiba pung kunmarigi manungda Phaduna logi Oiba Thabak Loukhatkadabani haina Khundrakpam AC MLA Th Lokeshwar na Governor ki pukning chingshillakli ngase ayo Kongba Maru Laiphamlen Da Kuki khutlai paiba na Nongmei round tararom kapshillakiba adugi matangda MLA Lokeshwar na video gi khuthangda thadorakpa warol amana hai ngasi lamtagi nong mapanba numit asida Kongba Maru da leiba ibentho gi thogal tawnaba state amasung Central Force ki personal sing yauna mapam aduda changlubada Mark Hills mathakdagi Nongmei round kaya kapshillakpagi thawung adu laibak tibane pung kunmarigi manungda asigumba thawung chatharakliba kuki khulai paiba sing asi phabaga loinana Mark Hills ta leiriba makhoigi bunker pumnamak mang takhangadabane lona yadaba mongda pairiba khulai sing numit tarit nigi manungda thingalakkatabani haina governor na appeal tawkiba adugi matung inna tampaki khulngakpa amadi arambai tengolgi tengoloi sing na pairamba khutlai sing thingatkhrei asigumba masak thokpa khongthang ama loukhatkraba matung chingdage Nongmei Kaptharakpagi thawung ama chatharakli matang asida governor na tumina leishilabade governor gi thabak thauramda kanamatana thazaba thamlaktaba yai loinana governor na khutlai thingalaknabagi appeal tawkiba adu tampaki miyam awafamda tahanabra haibaki wahang soidana hangnarakane Maramaduna asigumba thazadabagi fibam ama laktanaba athubada Mark Hills ta leiriba khutlai paiba pumnamak Phaduna logi Thabak Loukhatkadabani maduna trabadi masidagi thorakpa afafatagi tekchak pumnamak governor na pubagi fibam ama lakloi hainingai leite tampaktana kwashilaga thamlaga chingdana karigumba amata Taudrabadi afabalakloy Mark Hills da lona yadaba mongda karigumba amata lehendanaba governor na thabak pakhatpiu madu oirabadi governor da miyamna thazaba thamlakani haina MLA Lokeshwar gi warolasina makhatari Raja mayam da tampakta leiraba village Valentine mayam sing including Aramba Tengol ngasi Aramba Tengol na ngasi mai tampakta leiraba chingom mangda leiraba jama thwai khuba hapaga lailing jale jadam do loin makhota pahidaba khulai pahan base masidi hogi sarkar dona haitare hogi BJP sarkar na mado thongi bani aina matamda tat haijaba duni masagi village Valentine ma loi tholo akhoi loi nga age nimitrang ani matam bibiro aduga madugi help madugi consequence ko na thingarage hayo na ina tatan haijaba do hogi tawhi da do madu sulai thibani ado now hogi shu honorable governor na masagi jinghongda leba khudimak village Valentine khudimak khoi loi nga ani aduga singthakta lebisu khoi loi na madu thingaragani aduna madugi thabuk da khoi tawragani governor tawni habado raja mayam su lauthokpiu aduna tabda khoi nongmai dang thingalu khunna kani du kapholoi de haida bida asagi madudi no madudi ai aphabu ogado mande aduna asai sungsho shwadar masigi handaki live maji phaba punba to hodab taragi hena conscious la agadi madui prajana sungsho shwadana onaba governor da cooperation piro ina khali aduna athubi matamda sungsho shwadana hariba hogi senariba Nongmei Kapthariba adugi mafamda leiba mayamdo madu khutakta madu rasta uri haraga madu ayin gi matung lokhot biu haiduna ina suna appeal tawjari